Surrender Tokraba Jiang Chui Gengna Suspension of Operation Ground Rule ngakna sananaba JUF na country Suspension Operation Kuyak Pinadana Surrender Tokraba Jiang Chui Gengna Ground Rule ngakna sakadabani haina Zaliangrong United Front Ministry of Information and Publicity na thadarbo cherol amana hairi cherol asina makata na hai Jiang Chui Gengna Indian government ga yana se Kuyak Pinadana matam kya mamangdagi tandra lakpa Zaliangrong state road ki demand matiknare haiba wafam ase punamuna khangnarabani Rani Guiding Road na Zaliangrong gi state road pangdri pabu kongjang leptana changsangkigani haina lauramba khola adu Jiang Chui Gengna mantiknadana phuruk asigi miyoi singda asobunam tha ama toramle juda leiba sa sina miya marakta tholaga ifong phongna chatpa horakle haina paladuna seron asina hai kumja sok lising ani kunithoi gi December 23 ta mapung phadringai yanasi ama kuyak pina kraba matungda Jiang Chui Gengna Zaliangrong homeland tanbagi hose usingbagi right letre geng asigi miyoi kayana kulai pairaga miya marakta ifong phongna chatuna masagi lanai sel tanaba honari masagi phurukna namthak tawba kanggu asina India government thagi stipend pibga loena chanab sinja amasung tangai padaba changdaba yadra polamsing pidana mateng pangsili Zaliangrong puina matong kyagi mamangdagi mangjar laba manglan mangphawna handana central amasung state security forces na Jiang Chui Geng bu kulai oina generally khopum da tak da pangthokiba mifam amada geng asina koki sing isin inaungni haina pangthokiba du puwaregi lamai hangtoktuna yengbada refugee koki singa indigenous naga singa kyarak hanalan sona khibage haibadu mayek singna khangba ngomgani hairi Modi na leibak sigi naha singda mupa ngomkhidre sa lan thokra matungda Damendra Pradhan pham thadokre Korko Janata Party na Jantar Mantar da changsalamba khongjang handokre masing yangba MP sina sabgatli mapangan kanba political party ni haidana Prime Minister Narendra Modi na phana kuina muktuna lerambadu sa lan thokra matungda Damendra Pradhan Education Minister pham thadokre Union Government maru oiba demand ahum athu matamda pinana mathorang lakholagani haina thajo pirakpadagi Korko Janata Party na matam sangna Jantar Mantar da changsalakpa khongjang handokle haina official oina lakthokre Manipur gi integrity hiram amata mantik naba yaroi Konrak Sangma Party amatraga People Alliance Tawroi Manipur de miyana pamnari matik maya le Regional Party ke thodang adumak National People's Party na logani haina Party Secretary President su oiba Meghalaya Chief Minister Konrak ke Sangma na phongtokre namin ini khongjada lakhiba Sangma na pawingpham amada hai NPP na tongan ba organization singi oiba pham kyamarum pangthokiba loyana Matripuke de Party asigi anob state office ama sanga ke Chief Minister Yumnam Khemchan Singh amasung Governor unadana state asida hojik oirakliba pham asigi matang da kupna khanana ke State of Hormuz the Indian Kunipan Tongba tanker attack chatharakare State of Hormuz the Indian crew member Kunipan Tongba Mozambique ki LPG tanker amada attack chatharakare adum oinama Indian ki crew member punama asoinga amata yaudre haina Tehran da leba Indian embassy na phongtokre embassy ki statement amana hai Mozambique ki phiral thetpa LPG tanker adu Iran gi ising lamkhai lansalaktuna attack chatharakebani Director General of Maritime Administration makata na yathang ama phongji pawa India gi amata jahaz tongduna State of Hormuz phawdana ba khankrabani Pakistan da social attack da tara ma sire Pakistan gi social attack da tara ma sire nongchup thangba Pakistan gi security checkpoint amada Islamic militants na pokah hina no masak thana yaw gari ama thomjalalaga satharakba social attack da lanmi taraintho yawna mioi tara ma sire haina military na phongtokre security market gi kut handana nongmai kapada militant taraintho ju sikhi Afghanistan ga lona bang kai paring da leba Stang district ki joint military police post amada thodo se thokibani thakar gi mawang da awang nongchup thangba Pakistan da militants gi Iraq thalaki security checkpoint the attack chatharak ke matang da Tehrik in Taliban Pakistan na claim torkre sing the leriban tribal in the attack chatharak payaning de kotu hojik chathariba inter district economic blockade ki mingda singi apam sing da maru oina Kangpokpi district the leriban non tribal sing mathakta physical assault harassment amadi lut tabagi thabak chathari haina committee on tribal unity kotu na maral siraduna thong asibu yangda phongtorokli kotu na thatarok bocher amana koki zona khunda phom sing da supply roaching tingjan bagi chathariba kongjang asigi mingda Kangpokpi da khunda iban non tribal sing mathakta harassment kya chathare handak namdulong da kanglup kharana non tribal amada phujebegi video ama viral oirakhiba asimakna chathariba blockade asigi mingda non tribal sindagi sel amadi pojai si munbagi thabak chathare amayek single hairi cheglasin maka tarduna naga mioi teruk hatpada chenaba sing pharabasu koki zo miyam gi mathakta chathariba inter district ki blockade ki khungjang sing asisu hatokpa leitri koki zo committee gi church leader ahum yauna mioi 35 koki amasung naga anigi conflict asida lekhidaba loena none Tamenglong Urkul amasung Kamjong district ki manungda leba koki zo gi khul kya amang ata thonki haina su kotuna claim torokli naga mioi teruk hatpada mari dena matam chan koki zo gi marakta sathar ibai kono blockade ki kongjang asina koki community khakta da awa pi banatana Gorkha Bihari amasung atei micham kya da awa bo heli maram asina athu matam da changsaliba kongjang asi hantokna
ꯆꯠꯅꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯣꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯗ꯭ꯔꯒꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯂꯨꯄꯥ ꯂꯥꯈ 19 ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯦ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯆꯠꯊꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛꯇ ꯆꯍꯤ 53 ꯁꯨꯔꯕꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯗ꯭ꯔꯒꯀꯤ ꯁꯦꯟꯐꯝ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯂꯨꯄꯥ ꯂꯥꯈ 19 ꯒꯤ ꯁꯦꯟꯐꯝꯒ ꯀꯣꯟꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯔꯛꯄ ꯉꯝꯈ꯭ꯔꯦ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒ ꯑꯦꯟड ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯖꯦꯡꯉꯥꯏ ꯂꯤꯌꯥꯡ ꯀꯧꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯣꯛꯆꯤꯟꯈꯨꯞ ꯖꯦꯡꯗ ꯂꯩꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯤꯑꯣꯝꯕꯒꯤ ꯊꯕꯛ ꯑꯃꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯄꯥ ꯂꯥꯈ 19ꯒ 69,900 ꯒꯤ ꯁꯦꯟꯐꯝꯗꯨ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯅꯨꯄꯤ ꯑꯁꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯦꯗꯀꯤ ꯊꯕꯛ ꯇꯧꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯗꯒꯤ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕꯅꯤ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯀꯦꯁ ꯔꯦꯖꯤꯁꯇꯥꯔ 5 ꯑꯃꯁꯨꯡ ꯀꯥꯎꯟꯁꯦꯟꯇꯤꯡ ꯃꯦꯆꯤꯟ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯅꯦꯠꯋꯥꯔꯛꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯅꯅꯕ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯑꯇꯣꯞꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯆꯟꯕ ꯑꯈꯥꯝ ꯂꯝꯗꯦꯡ ꯄꯔꯤꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯤꯑꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯒ꯭ꯔꯦꯅꯦꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ